Hello ichino mayamboy channel da amukka hana taramna okcheri ado ngasigi sidi angkamu mamangi comment pa hi video do adu comment se ekdam bad comment se mi ma ka big than ngreba pen da bazani ai gi ning se gane haing ko ne pai ba dumaina dum pai leire mi se haidi massage ga pan ka pangkok na ka thenga ka haka chabdo adumaina ai sakse ura ka haka chamane do mana hai ai sakse paktre jengningdre ai saksi ga thi ba kada jawrage isona suk phajana sembire i ba saksi ga kada thi ba yawrage kai de yengningdre no aina hai na yengningdre di thopi gro yenni thopi go noi gu awa ba khangna mi je sija ko na ha bi si di sidri jani ning siga haing ko na pai ba tawna pai leire ne ai sakse paktre jengningdre ha ga jamna di jengning ba phau ba jani jengningdre na hairaga ado ngasi gi simo angkamu magi comment sing do mase mi ama khaktangi tani mi ama khaktangi tani aba comment se ina pa doise video jam na di sangwai nungai do ni mai se nungai ba comment ni mana pire ising se ngasi ri saw na ka blog di ngasi gi comment se saw na ka pa ba comment na te ba mana ire iba comment sing se ichinau me pham dane khanghaning dana ina tahaning dana mana ire se kai no habdo tahaning ne ina ne asigi video sama teng sama adum semje bani adum makata na adum jengmina si mana kari kari ire na habdo ado paba haurage ado mamangda aigi bed comment taro khiba nupi ni ay makse mathanda na comment tawre comment se reply tawre aigi bed comment answer pi gi besing do adugo mo angko masana mo angko mo aina hagi drana nupi ra nupa khang da ba gender masa khang da ba ina mathanda ngam comment tawjare ba makse nupi ni ay ado phare nupi se na ha ba se adum tamina si masidi comment thola roi ge ba ko ado mi kharam na su comment tawre ai se maitai maron se hai kari hane iriba ngangi ba maitai lon se phajana thokte ye akoi kasar gi maitai gi asumaina loina mak ngangi ado kasar gi maitai ga manipur gi maitai ga di adum lon se khara dum khetna bani ado ithanta na te mi punamak ne kasar gi youtube semba mi punamak ne ba asumaina kasar gi maitai ga duai di manipur gi maitai ga lon sing se khatang di khetna ye ba do nupi sana hai se phat ki comment da magi akoina khara nungai tabagi video asumba hapase mak jamna haidi manung thamoi da jengning ba phawraga adoi jenguraga su khara bad comment tawning ba gumba mi ni aba makse ado mana tawrei se kaino jeng asi mana sakse jengning de sakse pak dire kana hara asi di kamai tawi sakse khara jeng jabra mana haiba ha pele he ibema youtube se noina palo hoi palage ibema palage akoina pandari kana pange ni nangsu palo ne kaishu kaide youtube se akoina pandari kana na pandoino nangna pandoiro ngasi di nangi comment jing se noktha na pathara age saura roige aibu nusi bi bai chinau myam am su lei ai se saw sona na han gi dri khara sawning ya dona saw na comment do pi gra banina ai bi amna nusi bi ba ai gi haidi engonda isara kari problem lei leite na haibdo ai chinau myam na su khangi adum regular ai dum daily blog na anamba taw banina ado isana nungai tabado kok chikbi leibado ado singdo su che ka sarning on su yamna nungsina comment tawbire dum shauru no ko lu no nangina kok chikbi do horane na thank you so much che ka sarning on adu do yamna ibu khanbi bai tamakta khangbi bagi tamakta thakachari nanauna ado se nupi se mamangna moti ke samana hagi bado ado moti ke samdugi comment ne ba ibema youtube se akoina dum pa lage nang su paninga di palo aduga gidi magi next comment se nachin khukan duga paisa hat khraba as loire he na ai chin khukan siga paisa hat khraba loire he kari chin gan ba mi gidi paisa hat pa yade hai leibro nangi karamba dictionary da karamba diary da karamba che da ina lege machin kan ba mi gi paisa hat pa yade hai na ado aina chinkali do ai se wa ngango dari tum tapcha bania ba do ngasi gi ai video se comment ki video se mi se amta haidi
edit ꯇꯧꯗꯕ edit ꯍꯥꯏꯗꯤ ꯌꯥꯡꯍꯟꯕꯤꯗ ꯂꯩꯗꯅꯀꯣ ꯑꯩꯒꯤꯁꯦ 1x 1.5x ꯁ꯭ꯄꯤꯗꯀꯤꯗ ꯑꯩꯅ ꯀꯜꯍꯜꯂꯒ ꯍꯥꯞꯄꯅꯦꯕ ꯑꯩꯒꯤ ꯍꯥꯏꯗꯤ ꯂꯣꯟꯁꯦ ꯑꯩꯗꯤ ꯉꯥꯡꯕꯗ ꯑꯗꯨꯝ ꯈꯔ ꯇꯞꯆꯕꯅꯤꯅ ꯑꯗꯨ ꯑꯣꯏꯗꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯅꯨꯡꯉꯥꯏ ꯁꯥꯎꯔꯛꯑꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯖꯥꯡꯕꯅꯤ ꯁꯥꯎꯔꯛꯑꯗꯤ ꯑꯩꯇ ꯅꯠꯇꯦ ꯅꯪꯁꯨ ꯑꯗꯨꯝ ꯁꯥꯎꯔꯛꯑꯗꯤ ꯑꯗꯨꯝ ꯖꯥꯡꯉꯝꯒꯅꯤ ꯑꯗꯨꯗꯤ ꯖꯥꯡꯕꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ 1.5xꯀꯤ ꯁ꯭ꯄꯤꯗ ꯃꯨꯠꯇ ꯍꯥꯞꯈꯤꯕꯅꯦꯕ ꯀꯞꯄꯦ ꯍꯥꯏ ꯅꯣꯛꯑꯦ ꯍꯥꯏ ꯆꯥꯔꯦ ꯍꯥꯏ ꯀꯥꯂꯦꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯕꯦꯠ ꯀꯃꯦꯟꯗꯨꯒ ꯃꯤ ꯄꯨꯝꯅꯃꯛ ꯄꯛꯑꯒ ꯉꯥꯡꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯛꯏꯕ ꯃꯤꯗꯣ ꯐꯖꯅ ꯍꯥꯏꯔꯛꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯅꯠꯇꯦ ꯑꯁ ꯅꯪꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯉꯥꯡꯗꯣ ꯀꯔꯤꯅꯣꯗꯣ ꯀꯔꯤꯅꯣ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯑꯋꯥꯕ ꯐꯪꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯇꯥꯏꯕꯪꯄꯥꯟꯁꯤꯒ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏꯕ ꯆꯤꯟꯗꯤ ꯈꯔ ꯀꯟꯗ꯭ꯔꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯒ ꯆꯤꯟ ꯀꯟꯗ꯭ꯔꯗꯤ ꯌꯥꯗꯦ ꯏꯪ ꯇꯞꯅ ꯂꯩꯕ ꯃꯤꯁꯦ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯑꯐꯕ ꯁꯥꯅ ꯂꯩꯕ ꯃꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯗ ꯀꯩꯁꯨꯝ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯍꯥꯟꯅ ꯏꯪ ꯇꯞꯄ ꯌꯥꯝꯅ ꯁꯥꯕ ꯃꯤꯅ ꯉꯥꯡꯉꯒ ꯈꯨꯝꯗꯕ ꯃꯤꯅ ꯍꯦꯟꯖꯈꯤꯁꯅꯨ ꯑꯗꯣ ꯈꯟꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯐꯕ ꯁꯥꯕꯁꯦ ꯃꯤꯅ ꯅꯝꯊꯅ ꯊꯝꯃꯤ ꯃꯈꯥꯗ ꯑꯗꯨꯅ ꯆꯤꯟ ꯈꯔ ꯀꯟ ꯇꯥꯕ ꯃꯤꯅ ꯉꯥꯡꯉꯛꯏꯗꯨꯒꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤ ꯇꯥꯕ ꯍꯧꯖꯤꯛꯇꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯕ ꯃꯤꯅ ꯍꯧꯖꯤꯛꯇꯤ ꯃꯤꯅꯤ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯃꯤꯗꯨꯗꯤꯅꯦ ꯁꯟꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯁꯟꯒ ꯅꯪꯁꯨ ꯄꯤꯔꯛꯏꯁꯤꯗꯤ ꯑꯩꯅ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯗ ꯅꯪꯁꯨ ꯄꯤꯔꯛꯏꯁꯤꯗꯤ ꯑꯗꯨꯗꯤ ꯑꯩꯒ ꯅꯪꯒ ꯆꯤꯟꯁꯦ ꯈꯗꯥꯡ ꯀꯟꯕ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯕ ꯑꯁꯤꯁꯤꯒ ꯏꯕꯦꯝꯃ ꯑꯩ ꯅꯨꯄꯤꯅꯤꯅꯦ ꯅꯍꯥꯟꯗꯒꯤ ꯈꯔ ꯆꯥꯎꯈꯠꯂꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯕꯖꯥꯔꯗꯣ ꯄꯨꯊꯣꯛꯈ꯭ꯔꯣ ꯏꯝꯐꯥꯜꯗꯒꯤ ꯃꯈꯣꯟꯗ ꯅꯩꯅꯁꯤ ꯂꯥꯛꯑꯣꯌꯦ ꯃꯅꯤꯄꯨꯔꯗ ꯑꯩꯁꯦ ꯀꯧꯔꯤꯌꯦ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯀꯧꯔꯤꯑꯕ ꯃꯣꯇꯤ ꯀꯩꯁꯥꯝꯅ ꯑꯩꯉꯣꯟꯗ ꯏꯟꯚꯥꯏꯠ ꯇꯧꯔꯤ ꯃꯅꯤꯄꯨꯔꯗ ꯅꯩꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯏꯟꯁꯇꯥꯒꯤ ꯑꯩꯒꯤ ꯄꯦꯖ ꯃꯃꯤꯡꯗꯣ ꯍꯥꯞꯄꯝꯒꯦ ꯑꯁꯤꯁꯤꯒ ꯑꯗꯨꯏꯗꯣ ꯅꯪ ꯑꯁꯤꯁꯤꯒ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯐꯖꯅ ꯃꯦꯁꯦꯖꯇꯣ ꯇꯧꯔꯛꯑꯣ ꯑꯩ ꯀꯣꯜ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯅꯪꯒ ꯑꯩꯒꯁꯦ ꯐꯖꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯇꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯀꯁꯥꯔꯁꯤꯒꯒꯤ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯍꯧꯖꯤꯛꯇꯤ ꯌꯥꯗꯦꯗꯣ ꯏꯔꯥꯡ ꯃꯔꯛꯇ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯏꯟꯁꯇꯥꯒꯤ ꯄꯦꯖꯁꯤꯒ ꯅꯪ ꯃꯦꯁꯦꯖ ꯇꯧꯔꯛꯑꯣ ꯀꯣꯜ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯀꯣꯜꯗ ꯑꯣꯏꯅ ꯐꯖꯅ ꯅꯩꯅꯔꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯌꯥꯔꯅꯤꯗꯅ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡꯁꯦ ꯀꯜꯂꯤꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯆꯥꯎꯕꯅꯤꯅ ꯑꯗꯣ ꯏꯆꯥꯗꯣ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯌꯥꯗꯕꯅꯤ나 ꯅꯪꯒꯨꯝꯕ ꯀꯔꯤ ꯍꯥꯏ ꯌꯥꯝꯅ ꯍꯦꯟꯅꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯉꯁꯤꯁꯦ ꯁꯥꯎꯅꯤꯡꯗ꯭ꯔꯦ ꯑꯗꯨꯝ ꯅꯣꯛꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯕꯅꯤ ꯅꯪꯒꯤ ꯃꯦꯁꯦꯖꯁꯤꯡꯁꯤꯒꯤ ꯀꯃꯦꯟꯁꯤꯡꯁꯤꯒꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯟꯁꯇꯥꯒꯤ ꯄꯦꯖꯇꯣ ꯁꯤꯒ ꯍꯥꯞꯄꯝꯃꯒꯦ ꯑꯗꯣ ꯅꯪ ꯑꯁꯤꯒ ꯃꯦꯁꯦꯖ ꯇꯧꯔꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯏꯗꯨꯒ ꯀꯣꯟꯇꯦꯛꯇ ꯑꯣꯏꯅ ꯅꯩꯅꯔꯁꯤꯀꯣ ꯀꯣꯜꯗ ꯑꯣꯏꯅ ꯑꯗꯨꯏꯗꯤ ꯅꯆꯤꯟꯁꯨ ꯀꯜꯂꯤ ꯄꯩꯁꯥ ꯍꯥꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯕꯦꯝꯃ ꯃꯥꯅ ꯍꯥꯏꯔꯛꯏꯕ ꯅꯆꯤꯟꯁꯨ ꯀꯜꯂꯤ ꯄꯩꯁꯥꯁꯨ ꯍꯥꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯕꯦꯝꯃ ꯃꯥꯅ ꯍꯥꯏꯕ ꯑꯩꯒꯤ ꯄꯩꯁꯥꯁꯨ ꯍꯥꯠꯈ꯭ꯔꯦ ꯃꯥ ꯅꯨꯡꯉꯥꯏꯇꯦꯌꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯣ ꯄꯩꯁꯥꯗꯣ ꯅꯪ ꯈꯔ ꯁꯤꯡꯕꯤꯔꯛꯑෝ ꯅꯨꯄꯤꯗꯨꯅ ꯂꯧꯈꯤꯕ ꯄꯩꯁꯥꯗꯣ ꯖꯥꯝꯗ 15,000ꯇꯅꯤ ꯅꯣꯏꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯥꯜꯂꯦꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯄꯩꯁꯥ ꯈꯔ ꯁꯤꯡꯕꯤꯔꯛꯑꯣ ꯅꯪ 15,000 ꯈꯛꯇꯅꯤ ꯌꯥꯝꯗꯦ ꯍꯥꯏꯔꯣ ꯁꯤꯡꯒꯦ ꯍꯥꯏꯗꯤ ꯍꯥꯏꯔꯣ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯀꯔꯤ ꯀꯔꯥꯁꯤꯡꯗꯣ ꯑꯩ ꯄꯤꯔꯛꯑꯒꯦꯕ ꯅꯪ ꯄꯩꯁꯥꯗꯣ ꯑꯣꯏꯅ ꯁꯤꯡꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯒꯩꯗꯤ ꯅꯦꯛꯁꯇ ꯑꯃꯨꯛ ꯅꯪꯒꯤ ꯅꯆꯤꯟ ꯈꯨꯀꯟꯗꯨꯒ ꯍꯥꯠꯄꯗꯨꯅꯦ ꯆꯥꯛꯆꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯋꯥꯅ ꯇꯥꯟꯖꯕ ꯄꯩꯁꯥꯗꯣ ꯃꯤꯅ ꯆꯥꯊꯣꯛꯈ꯭ꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯅꯪ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯁꯦ ꯑꯩꯒꯤ ꯄꯩꯁꯥ ꯍꯥꯠꯈ꯭ꯔꯦꯅꯦ ꯅꯪ ꯋꯥꯔꯤꯔꯣ ꯆꯥꯛꯏꯔꯣ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯆꯥꯛꯆꯔꯤꯁꯦ ꯑꯩ ꯆꯤꯟ ꯀꯟꯕ ꯃꯤꯒꯤ ꯄꯩꯁꯥ ꯍꯥꯠꯄ ꯌꯥꯗꯦ ꯍꯥꯏ ꯂꯩꯕ꯭ꯔꯥꯅꯦ ꯂꯩꯕ꯭ꯔꯣ ꯀꯔꯝꯕ ꯗꯥꯏꯔꯤꯗ ꯗꯤꯛꯁꯅꯔꯤꯗ ꯑꯝꯇ ꯍꯥꯏꯔꯣ ꯖꯦꯡꯒꯦ ꯑꯩ ꯐꯖꯅ ꯑꯝꯇꯪ ꯍꯥꯡꯇꯣꯛꯑꯒ ꯖꯦꯡꯒꯦꯕ ꯗꯥꯏꯔꯤꯗꯣ ꯀꯗꯥꯏꯗ ꯏꯒꯦ ꯍꯥꯏꯅ ꯋꯥꯔꯦ ꯏꯕꯦꯝꯃ ꯌꯨꯇꯨꯕꯁꯦ ꯅꯣꯏ ꯂꯣꯏ ꯄꯥꯜꯂꯒꯦꯔꯣ ꯅꯊꯧꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯊꯧꯅꯤꯅꯦ ꯁꯤ ꯑꯩꯈꯣꯏ ꯏꯊꯧꯅꯤꯅꯦ ꯁꯤꯁꯨ ꯑꯩꯒꯤ ꯊꯕꯛ ꯑꯃꯅꯤꯅꯦ ꯌꯨꯇꯨꯕꯁꯦ ꯊꯕꯛ ꯑꯃꯅꯤꯅꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯃꯅꯤꯄꯨꯔꯗꯒ ꯐꯤꯂꯝ ꯀꯨꯝꯃꯤꯗꯣ ꯃꯊꯧ ꯂꯩꯇꯅ ꯀꯨꯝꯃꯤꯔꯣ ꯃꯅꯤꯄꯨꯔꯗ ꯃꯤꯅ ꯐꯤꯂꯝ ꯀꯨꯝꯃꯤꯕꯁꯤꯡꯁꯦ ꯍꯤꯔꯣꯏꯟ ꯂꯩꯔꯤꯕ ꯍꯤꯔꯣ ꯂꯩꯔꯤꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯂꯩꯔꯤꯁꯤꯡꯁꯦ ꯀꯔꯤ ꯃꯊꯧ ꯂꯩꯇꯅ ꯐꯤꯂꯝ ꯀꯨꯝꯃꯤꯔꯣ ꯃꯣꯏꯁꯦ ꯀꯩꯗꯧꯕꯩ ꯀꯨꯝꯃꯤꯅꯣ
ꯐꯤꯂꯝ ꯀꯨꯝꯃꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯅꯊꯧ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯗꯣ ꯁꯤꯁꯨ ꯑꯩꯈꯣꯏ ꯏꯊꯧꯅꯤ ꯀꯔꯤꯒꯤ ꯐꯤꯂꯝ ꯀꯨꯝꯃꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯀꯨꯝꯃꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯪꯕꯤꯔꯣ ꯑꯗꯨ ꯂꯣꯏꯔꯒ ꯀꯃꯦꯟꯁꯦ ꯃꯈꯥ ꯇꯥꯟꯅꯔꯔꯣꯏꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅꯔꯁꯤꯀꯣ ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯈꯛꯀ ꯑꯇꯩꯗꯤ ꯗꯨꯖꯥꯝꯅ ꯀꯃꯦꯟꯁꯤꯡꯁꯦ ꯕꯦꯠ ꯀꯃꯦꯟ ꯅꯠꯇꯦ ꯄꯥꯊꯣꯛꯀꯦꯅ ꯈꯜꯂꯨꯗꯦꯕ ꯗꯨꯖꯥꯝꯅ ꯅꯣꯔꯃꯦꯜ ꯑꯩꯒꯤ ꯔꯦꯒꯨꯂꯔ ꯑꯗꯨꯝ ꯚ꯭ꯌꯨꯁꯀꯤ ꯑꯗꯨꯃꯥꯏꯅ ꯔꯦꯒꯨꯂꯔ ꯑꯗꯨꯝ ꯚ꯭ꯌꯨꯋꯔꯁ ꯑꯩꯒꯤ ꯏꯆꯤꯟꯅꯥꯎꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯁꯤꯝꯄꯜ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕ ꯑꯗꯨꯁꯤꯡꯗꯨꯅꯦꯕ ꯀꯃꯦꯟ ꯑꯗꯣ ꯄꯥꯊꯣꯛꯀꯦ ꯈꯜꯂꯨꯗꯦꯕꯀꯣ ꯑꯗꯨꯝ ꯑꯩ ꯃꯣꯏ ꯀꯃꯦꯟ ꯎꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯐꯥꯎꯔꯦꯕ ꯑꯗꯣ ꯄꯥꯊꯣꯛꯀꯦꯅ ꯑꯗꯨꯝ ꯈꯜꯂꯨꯗꯦꯕꯅꯦꯀꯣ ꯑꯗꯣ ꯑꯁꯨꯝꯕ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯤꯁꯤꯡꯁꯤꯗꯤ ꯄꯥꯊꯣꯛꯅꯤꯡꯉꯦꯕ ꯃꯃꯥꯡꯒꯤꯗꯨꯗꯤ ꯁꯥꯎ ꯄꯤꯈꯤꯕꯅꯤ ꯉꯁꯤꯗꯤ ꯅꯣꯛꯅ ꯁꯛꯁꯨ ꯄꯛꯇ꯭ꯔꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯃꯤꯅ ꯈꯔꯗꯤ ꯀꯦꯔꯦ ꯍꯥꯏꯕꯨ ꯀꯩꯅꯣ ꯆꯤꯟꯁꯤꯒ ꯑꯗꯨꯝ ꯑꯅꯥꯕ ꯃꯤ ꯃꯥꯜꯂꯅꯤ ꯑꯩꯅ ꯂꯤꯞꯁꯇꯤꯛꯇꯅꯤ ꯈꯔ ꯇꯩꯔꯤꯕ ꯑꯇꯩꯗꯤ ꯀꯩꯁꯨꯝ ꯋꯤꯗꯥꯎꯠ ꯃꯦꯀꯞꯅꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯃꯦꯀꯞ ꯅꯣꯏꯒꯨꯝꯕ ꯅꯠꯇꯦ ꯐꯥꯎꯟꯗꯦꯁꯟ ꯑꯗꯨ ꯑꯗꯥ ꯁꯟꯁꯀ꯭ꯔꯤꯟ ꯊꯣꯝꯕꯗꯣ ꯑꯩꯒꯤ ꯃꯥꯏꯗꯗꯤ ꯑꯗꯨꯝꯕ ꯂꯩꯇꯦ ꯑꯩꯒꯤ ꯅꯦꯆꯔꯦꯜ ꯂꯨꯛꯅꯤ ꯑꯁꯦ ꯑꯗꯨꯗꯤ ꯐꯖꯕꯁꯦ ꯀꯔꯝꯕꯅ ꯍꯦꯜꯂꯤ ꯄꯛꯇ꯭ꯔꯦꯅ ꯍꯥꯏꯕꯗꯣ ꯑꯃꯈꯛꯀ ꯄꯤꯔꯛꯏ ꯃꯦꯃꯤ ꯁꯅꯥꯅ ꯑꯁꯦ ꯑꯃꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗꯨꯒ ꯀꯃꯦꯟ ꯑꯃꯐꯥꯎ ꯂꯥꯛꯇꯦ ꯑꯁꯤꯁꯤꯒꯅ ꯑꯍꯥꯟꯕꯅꯤ ꯅꯊꯧ ꯇꯧ ꯅꯣꯏ ꯎꯕꯗ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯀꯤꯗꯅ ꯀꯨꯝꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯀꯤꯗꯅ ꯀꯨꯝꯗ꯭ꯔꯦ ꯏꯕꯦꯝꯃ ꯅꯊꯧ ꯇꯧ ꯍꯥꯏꯅ ꯑꯩꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤꯅꯦ ꯁꯦ ꯃꯣꯕꯥꯏꯜꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯔꯤꯁꯦ ꯅꯣꯏꯒꯨꯝꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯕꯦꯠ ꯀꯃꯦꯟꯁꯤꯡꯁꯦ ꯑꯇꯣꯞꯄ ꯅꯨꯡꯁꯤꯅ ꯍꯥꯏꯗꯤ ꯍꯥꯏꯔꯛꯄ ꯀꯃꯦꯟꯇ ꯂꯩꯌꯦꯕ ꯍꯖꯥ ꯁꯥꯎꯅꯤꯡꯉꯁꯨ ꯏꯆꯜ ꯍꯥꯏꯔꯁꯨ ꯏꯆꯦ ꯍꯥꯏꯔꯁꯨ ꯏꯅꯥꯎ ꯍꯥꯏꯔꯁꯨ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁꯤꯅꯤ ꯁꯤꯅꯤ ꯑꯁꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯆꯥꯎꯖꯕ ꯆꯦꯅꯦꯜ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯑꯗꯨꯏꯗꯨꯒꯁꯨ ꯅꯪ ꯍꯥꯏꯁꯦ ꯅꯊꯧ ꯇꯧ ꯅꯊꯧ ꯇꯧ ꯅꯣꯏ ꯎꯕꯗ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯀꯤꯗꯅ ꯀꯨꯝꯗ꯭ꯔꯦ ꯑꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯗꯤ ꯑꯩꯈꯣꯏ ꯀꯤꯗꯅꯒ ꯀꯨꯝꯗꯤ ꯑꯩꯈꯣꯏ ꯀꯤꯗꯅꯒ ꯀꯨꯝꯃꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯅ ꯀꯨꯝꯗꯕꯅꯦ ꯅꯃꯤꯠꯇꯣ ꯀꯗꯣꯝꯗ ꯂꯩꯒꯦ ꯀꯗꯣꯝꯗ ꯌꯦꯡꯒꯦ ꯏꯔꯥꯡ ꯃꯔꯛꯇꯨꯒ ꯀꯔꯤ ꯐꯤꯂꯝ ꯀꯨꯝꯗꯣꯔꯤꯒꯦ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯣ ꯑꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯁꯤꯗꯤ ꯀꯨꯀꯤꯗ ꯍꯦꯟꯅ ꯐꯠꯇ꯭ꯔꯦꯅꯦ ꯀꯨꯀꯤꯗ ꯍꯦꯟꯅ ꯐꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯁꯦ ꯑꯃꯒ ꯄꯨꯛꯆꯦꯜ ꯃꯥꯟꯅꯗꯕꯅꯤꯅ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯤꯁꯦ ꯃꯩꯇꯩꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯑꯃꯒꯤ ꯑꯋꯥꯕ ꯑꯃꯅ ꯈꯪꯉꯤ ꯑꯃꯒ ꯄꯨꯛꯆꯦꯜ ꯃꯥꯟꯅꯅ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯔꯁꯨ ꯑꯗꯨꯃꯥꯏꯅ ꯄꯨꯂꯞ ꯆꯠꯃꯤꯟꯅꯩꯌꯦꯕ ꯖꯍꯥ ꯑꯃ ꯆꯠꯂꯁꯨ ꯊꯕꯛ ꯑꯃ ꯇꯧꯔꯁꯨ ꯃꯣꯏꯁꯦ ꯄꯨꯂꯞ ꯑꯩꯈꯣই ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯑꯗꯨ ꯅꯣꯏꯗꯤ ꯀꯨꯀꯤꯗ ꯍꯦꯟꯅ ꯐꯠꯇꯦꯅꯦ ꯀꯃꯦꯟ ꯄꯤꯔꯛꯏꯕ ꯅꯪꯁꯦ ꯅꯪꯉꯣꯟꯗꯅꯤ ꯍꯥꯏꯔꯤꯁꯦ ꯃꯤ ꯄꯨꯝꯅꯃꯛ ꯄꯛꯑꯒ ꯉꯥꯡꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯀꯨꯝꯗ꯭ꯔꯤꯗꯨꯗꯤ ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯐꯤꯂꯝ ꯀꯨꯝꯃꯤꯗꯣ ꯎꯗ꯭ꯔꯕꯣ MLAꯒꯤ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯚꯤꯗꯤꯑꯣꯗꯣ ꯎꯗ꯭ꯔꯕꯣꯅꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯩꯔꯒ ꯃꯅꯤꯄꯨꯔꯗ MLAꯒ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕꯗꯣ ꯎꯏ ꯅꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒ ꯎꯗ꯭ꯔꯕꯣ ꯑꯗꯨ ꯍꯥꯏꯅꯤꯡꯉꯦꯕ ꯀꯁꯥꯔꯗ ꯂꯩꯔꯒ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯚꯤꯗꯤꯑꯣ ꯎꯏ MLAꯒ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯂꯤꯗꯣ ꯎꯕꯤꯗ꯭ꯔꯕꯣ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯁꯤꯅ ꯈꯔ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯩꯕ ꯃꯩꯇꯩꯒꯤꯗꯤ ꯑꯗꯨꯝꯕ ꯐꯔꯦ ꯈꯔ ꯃꯃꯣꯟ ꯅꯨꯡꯉꯥꯏꯖꯗꯕ ꯄꯥꯔꯁꯣꯅꯦꯜꯒꯨꯝꯕ ꯇꯝꯖꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯩ ꯑꯗꯨꯇꯅꯦ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯍꯤꯔꯣꯏꯟ ꯑꯦꯛꯇ꯭ꯔꯦꯁꯇꯣ ꯐꯤꯂꯝꯒꯨꯝꯕ ꯀꯤꯔꯤꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯅꯠꯇꯦ ꯑꯩ ꯎꯔꯒ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ MLAꯒ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯎꯕꯗ ꯀꯤꯔꯝꯃꯅꯤ ꯑꯗꯨꯅꯅꯦꯕ ꯑꯗꯣ ꯑꯩꯅ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯤꯁꯦ ꯃꯁꯦ ꯃꯤ ꯑꯅꯤ ꯈꯛꯇ ꯁꯤꯒꯩꯁꯤꯒꯇꯅꯦꯕ ꯑꯩꯅ ꯄꯤꯔꯤꯁꯦ ꯑꯅꯤ ꯈꯛꯇꯁꯦ ꯑꯁꯤꯁꯤꯒ ꯄꯤꯕꯅꯦꯕ ꯑꯇꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟꯅꯥꯎ ꯅꯨꯡꯁꯤꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯣꯏꯗ ꯄꯜꯂꯒ ꯉꯥꯡꯕ ꯅꯠꯇꯦꯕꯀꯣ ꯑꯩꯁꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯣꯇꯤ ꯀꯩꯁꯥꯝ ꯍꯥꯏꯕꯁꯤꯒ ꯃꯦꯃꯤ ꯁꯅꯥ ꯍꯥꯏꯁꯤꯒꯅꯦ ꯃꯦꯃꯤ ꯁꯅꯥꯁꯤꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯈꯤꯕꯅꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯀꯃꯦꯟ ꯄꯥꯈꯤꯕꯗꯣ ꯑꯗꯨꯗꯨꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒꯒꯤꯗꯤ ꯃꯣꯇꯤ ꯀꯩꯁꯥꯝꯁꯤꯗꯤ ꯑꯩꯒꯤ ꯐꯥꯔꯁꯀꯤ ꯄꯥꯔꯁꯣꯅꯦꯜ ꯂꯥꯏꯐꯀꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯒꯤ ꯃꯥꯛꯁꯦ ꯀꯃꯦꯟ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣ 3-4 ꯁꯨꯔꯦ ꯀꯃꯦꯟ ꯇꯧꯔꯛꯏꯕ ꯃꯥ ꯈꯤꯇꯪ ꯑꯅꯝꯕ ꯃꯥ ꯈꯤꯇꯪ ꯍꯦꯜꯂꯦꯕ ꯑꯗꯣ ꯃꯥꯛꯁꯦ ꯑꯩꯒꯤ ꯊꯨꯟꯁꯤꯒ ꯍꯌꯤꯡ ꯈꯣꯏꯅ ꯃꯊꯨꯟꯗ ꯇꯥꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯥꯟꯅꯅ ꯂꯩꯔꯦꯕ ꯑꯗꯨꯅ ꯉꯁꯤ ꯐꯤꯛꯁ ꯑꯩꯒꯤ ꯏꯟꯁꯇꯥ ꯄꯦꯖꯇ ꯑꯩ
ꯑꯩꯉꯣꯟꯗ ꯃꯦꯁꯦꯁ ꯇꯧꯔꯛꯑꯣ ꯑꯩ ꯀꯣꯜ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯅꯤ ꯀꯣꯜꯗ ꯑꯣꯏꯅ ꯅꯩꯅꯔꯁꯤ ꯃꯅꯤꯄꯨꯔ ꯂꯥꯛꯄꯒꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯄ꯭ꯂꯥꯅꯤꯡ ꯂꯩꯇꯦ ꯑꯗꯣ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯏꯟꯁꯇꯥ ꯄꯦꯖꯇ ꯑꯣꯏꯅ ꯃꯦꯁꯦꯁ ꯇꯧꯔꯛꯑꯣꯀꯣ ꯐꯖꯅ ꯅꯩꯅꯔꯁꯤ ꯅꯨꯡꯇꯤꯒꯤ ꯀꯃꯦꯟ ꯑꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯗꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯗꯣ ꯑꯩꯒꯤ ꯁꯛ ꯄꯛꯇ꯭ꯔꯦꯅꯁꯨ ꯅꯪꯗꯤ ꯌꯦꯡꯅꯤꯡꯉꯤꯀꯣ ꯑꯗꯨꯗꯤ ꯈꯪꯉꯣ ꯑꯗꯣ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯍꯩꯗ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯂꯩ ꯃꯣꯏꯗ ꯄꯛꯑꯒ ꯉꯥꯡꯕ ꯅꯠꯇꯦꯕ ꯑꯁꯤꯒꯤ ꯃꯣꯇꯤ ꯀꯩꯁꯥꯝꯁꯤꯗꯤ ꯑꯩꯒꯤꯅꯦ ꯑꯩꯒꯤ ꯊꯨꯡꯗ ꯄꯨꯔꯥ ꯍꯌꯤꯡꯈꯣꯏ ꯄꯥꯏꯕ ꯇꯧꯅ ꯄꯥꯏ ꯂꯩꯔꯦ ꯑꯗꯨꯅꯅꯦꯕ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅꯅꯦ ꯃꯥꯅ ꯐꯖ ꯚꯤꯗꯤꯑꯣ ꯇꯧꯔꯛꯑꯣ ꯑꯩꯁꯦ ꯔꯨꯝ ꯃꯅꯨꯡꯗ ꯂꯩ ꯍꯥꯎꯁ ꯋꯥꯏꯐꯅꯤ ꯔꯨꯝ ꯃꯅꯨꯡꯗ ꯂꯩ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯁꯦꯝꯕ ꯆꯥꯔꯥ ꯑꯩ ꯀꯩ ꯁꯦꯝꯗꯣꯏꯅꯣ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯉꯤ ꯑꯗꯨꯏꯗꯨꯒꯗꯤ ꯑꯩ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯇꯣꯏꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯃꯤ ꯃꯃꯥꯡꯗꯒꯤ ꯂꯧꯅ ꯊꯝꯕ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯈꯤꯕ ꯑꯗꯨꯒꯗꯤ ꯀꯃꯦꯟ ꯂꯥꯛꯇꯦꯅꯦ ꯑꯗꯨꯒ ꯀꯔꯤ ꯀꯃꯦꯟ ꯂꯥꯛꯏ ꯌꯦꯡꯒꯦꯕ ꯑꯩꯁꯨ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯔꯣ ꯑꯗꯨ ꯑꯣꯏꯔꯒ ꯈꯪꯒꯅꯤ ꯅꯪ ꯀꯔꯤ ꯀꯃꯦꯟ ꯇꯧꯔꯛꯑꯦꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯤꯡꯈꯣꯏꯁꯦ ꯑꯩꯒꯤ ꯊꯨꯟꯗ ꯀꯌꯥꯅꯤ ꯄꯥꯏꯗꯤ ꯌꯦꯡꯒꯦ ꯃꯥꯒꯤ ꯃꯦꯇꯔꯁꯦ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ